Khwairamban Kaithel Street Vendors Welfare Union KKSVWU Imphal amasung Khwairamban Bazaar Women Street Vendors Union gi Thomi Singna New Temporary Market Set makhoi gi potfam PBU haiduna Imphal Municipal Corporation gi Office Ta Thomjinkhre haukiba tha October gi tang 13 ta lenga gasina thokiba order adu thabak ton thopiu haiduna ngase yu kangan badagi union ani asigi Thomi Singna IMC gi Office Ta Thomjinlaki Maduda City Police Station gi team amana pamdaba thodok thoktanaba Street Vender Singna IMC gi complex manungda lakshinduna thamki ngasigi khongjang aduga mari lenana KKSVWU gi Assistant Secretary L Nanditana Paumi Singda Hai Street Vender Sing New Temporary Market ta hongjinna balenga gasina order thoki madugi matung niyom gi wangbada changlakpa Street Vender Singna mafam maduda phamjinduna ahing yarektuna laikrai thawong asi mari leinaba authority na yengsinaba amadi lenga thokiba order adugi matungina thabak paikhatpina badabi tawduna lakpani Temporary New Market asida potfam lising amaga chamri ga hubutara leiriba asi anirak thokna pali 9 na famda balenga ki order adu da palli hairiba sit masing asi anirak thokna pali 9 na famlabadi sit lising ahumgi mayada fanglibani hauzik lakliba wahangdi shit lising amaga chamri rom asi marshal amasung mani power leiba mioi kharada sina thokhrabra haibasini KKSVWU asi lenga gasigi cooperative department ta register tawba sakhanglaba body amani maramaduna wathok asi hena chawthok tringai da mari lenaba authority na new temporary market set asida kana kana bu potfam phamba yabage haibadu thidoktuna matik chaba khongthang lokhatpiu haina nandita na makata na phongdorakhi haibadi ima IBN singi street vendor se ngasi sarkar na sakoba nangnaba kudon tawbire masida yam chauna mateng pangbiba singdo aikoi thagat chai amuk haiba amuna nahangi tang marida mangara aduda thopa press dana haiba commissioner na thoiba order se akoi yaba ngammoi haiba amuksu thagatba amuksu sidaba sigumba angawba koi kok saman mamnaba sigumba pose ngangletana kunarakanda khudong chaba lawdana ba matam chana aso apan yaudana ba khana sainaba misi mina yaudringaida department dagi side dagi su aikoi sarkar gi side dagi su asumba wild asumba post misak identify tawrakanda kana kana na phamba yabage haibado madusu naina han ningi